Ngasi haukiba numiki numidang wairam pung taruklom taba matamda MMWO gi President Boboy Korimayumna luchingba team amana Lilong Uku area da illegal foreigner ama leire haiba akaknaba paw ama phangwadage mafam aduda sangsilubada Bengali amana chalaiba scrap ki godown amada Bangladesh tagi MD Ramjan Ali chahi kuntramari apopa MD Jalaluddin Kauba miyoi ama valid document ama fawba yaudana leramba thengnabadagi makhatana logi thabak lokhatnaba Lilong Lista Kusinagre. MD Ramjan Ali Hariba Bangladesh Yasina Fongdorpagi Matung Inna Maag Haukiba Kumja Lising Ani Kunmathwagi April Tara Mapanda Lilong Police na Foreigner Ek Makhada Faduna Jail da Matam Khara Leirure Bail da Tholakpani Haiba Asini Matang asida MMWO na Thamjaningba wafam de illegal foreigner ama phagatlaba matungda bail da thadoktunna thamba haibase pendingai oide hairiba foreigner asi pusilakpa amade changjafam piramba miyoising adude lengangna karamba makhalgi action tawkhrabage haiba wahang asi oire ain kaina mitop pusilakpa amade ain gi wangmada changsilakpa mitop sing changjafam piramba miyoisingda lemna thabasu yaroi haina MMWO gi maike degi khangalakle